ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ Patriotic Writers Forum Manipurna sinjariba step ki thakta nomagi oiba seminar hiram Manipuri loina silonda leibak ningba haiba hiram asta pangthok chariba seminar hugdokpa thorom asigi phambak talengchin biriba forum asigi tadundani kaikumajaba president Azan Nawabang Kambalwang Masagi inaugurator oina lengchin biba sigidamak thagat papunduk chari loinana seminar sigi moderator Madam Professor Nahapam Aruna Dean School of Humanities Manipur University loinana paper lantopi ke dori bajasing mingwan hangachabadaja Hamom Nabachandra Narendra Ningomba Dr. Mangkhomani Mongsaba Dr. Athopam Kol Chandramadi now Daisram Lenin Punamakbu Ikai Kunbucheri Nasi Manipur ki tongan Bamapam Ayambada Rones Longi Habadi Saitaki Tauramsi Amna Labang Assisi Maramasina Tauramasi Hindi Perisatasu Pangtopa Tribal Research Center the Supangtopa, the Atopa Mapam, the Supangtopa, the Marmoira Kanta, Tauram Sing Say Ambano in Machoina, Naivasina Mapum Pava, Miyam Natendava, Dugamba, Toramama, Webegi, but again, and White Abamadi the Matlay, Adabu. Then Biri Bakarasina, Toramasegi, Equagi, Apenba, and the Lakbiriba, Toramasuba, Yabunapu, Nolupam, the Kakunabadi, following my Gedigi. Tanjari Karidamak Patriotic Writers Forum Manipur Nangasi Sumba Seminar Silibano Habasida Tentangna Tamjake Patriotic Writers Forum Manipur 2008 ki February Saichat Tarada Linkat Kibadugumba Literary Organization Namakakni Nasidi Ten Kraba Sahi Taraga Hundogi Kongchat Asida Saurana Larik Chamarum Pongbangam Silakpa Aduga Forum Masina Tongan book interaction program, aduga seminar, symposium, aduga writers study tour, Haibana Singba, Manipur Katanatana Manipur Giwang Mada, Sojaina Kunda Kraba, Assam, Tripura, Bangladesh, Myanmar, Nachingma Pum Sing the Chatana, Ekogi, Irisa Singi E, Horupam, Irisa Singi Kongul Liba, Kongsatama, Patriotic Writers Forum Manipurna, Chatadan Lai. Mamang the Naha Waiba Eva Singiva, Yamnachoba seminar Ama, Tau ground the Pangtok Chaki, Segi Mamang the Site Academy Kusum Naraga, Patriotism in Manipur, Literature Haiba, Timasi Pangtuba Timasimakta Symposium Wena, Site Academy Kusum Naraga Pangtokiba Lake, the 2019 the Combine in Oripoki, Auditorium the Freedom for Literature Haiba. Adugumba team the Choba seminar Masukai Pangtok Saki. Handak Pangtui Vesina Patriotic Writers Forum Gi Pangtorpa seminar Singi Patriotism in Manipuri Literature, the Manipuri Literature, the Leba Ningba Highwest Pangtopasi, Ahumlok Suba, Adugumba seminar Makane. Instead of Manipuri writers, Kayakimam the Nainaba, the Sahi Tanka Kaidoga Nainaba, Sumana Lakpani, Nasi Simaru in Mapungwina, Pangtok Cherivasi, after Independence, Habatare, Indiana Ninka Tam Kravamatung, Sideda, Manipurina Ning Tamamang Huba, Segi, Parrot Habatare, Masteda, Manipurgi, Aiba Ibisingi, Kui the Tariba, Maribak Maramdam Shivagi, Duma Masakama, Tiba the Ningasi, Maruina Pangto Charibasi. Horen paper reader Singi Marata, Dr. Hamom Nabo, Kudimanikai Kunaja, Siginamo. 1960s. Sige parrot Powagi Manungi Wena, papers to Warren Choina Tambirakani, Quena, Tamjariba topic Sina, Quanchinba Matanda, Quadi Hoji Powagi, Matamisegi Matang, the Tamapantam, the Lebak by Segi Matang Tamapan, the Yamatoba, chapter Moira, Panamara Moiraga, Tankak Secret, Tension Najabatare, 60s Bogi, Parrots Data, Marina Dramada, Lady Lebak Nimbi Matangsta, Mapumina Palakani Aduga. Hojiki present trains data Miyamna Yamna Shonaba, the Gomay Shake Karamagi Madam the Sozana, Naina Birapa, Pepper the Tangabigani.
masi organizer ga akhoi ajaga manungda leinaba understanding aduda thamjabani aduga atopa paper sing asidadi masai namang da thamjakriba dugi manung channa dumak thambirakani tension jabada patriotic writers forum manipur na sigumba seminar ama sinjariba sigi maruiba maramdi koi ge haureiba writers sing da su aduga manipur gi miyam da su haijaba tare koi ge irei pa iramdam masigi puwari ama sagatpa matamda akhoi gi aiba ibising gi thodang siamna chawba aiba ibising na loramba makoin iduna thamjanlamba makoin na phongduna thamamba lyric singda tahoba matam matam digi mami matam di thodok sing adom koi gi naha sing thaida madumu tamjana bagi madigi machak ama pibagi tangai fataba tusu lai aduna maram oiraga patriotic writers forum manipur na siuma seminar ma sinma taragadi akhoi na ju paba phangdaba lyric mayam lei akhoi gi scholar sing kai khumna je boja sing sina thengna biba haktheng na thengna ke ba lyric madugi wakhalon mayam ado akhoi da su tamjahoba duga naha sing research scholar sing da su seminar paper sina yam achoba kana ba pigadra na khalakanda simba seminar se sinjabani aroi beda patriotic writers forum manipur na tongan tongan ba namdam sigi haureibi aibi sing kaya gi swing encourage tawdana koi matam matam gi sigumba seminar sing aduga ai gi wakal da su manipur gi nupi aibi sing haijaba tare koi madam aruna leibiri daga manipur gi hojik ki mayam na pam na mai hojik ki mayam sakhang nariba writers women writers sing gi makhoi gi oiba akhanaba koi gi choba seminar ma or symposium ma makhoi gi khuida tariba mariba maramdam nungsibagi si matang si koi yaragadi matang gi olakpada koi kharagi hena koi gi kano tawraga haiba tare mobilize tawrakanda koi pangthok ke habi gi apamadu sulaije handak si covid manungi akibane adagi mapan thokpa ngamnadabagi adagi chingna bai sari chingna ba leiba da thoram su sinjaluba de whole phangdabagi awaba sumaina yamna choba ma khak mayong khiba su leire handaki seminars te sinnaba honabada khastang awaba khar leijakhibani masigi damak kogi moderator loinana phambak ta lengsin biriba paper ida punama ngapigani aroibida patriotic writers forum manipur maribak maramdam nungsiba aibisingi apunba lob asina ngasidi manipur khatana tana assam branch tripura branch power link khachadana ekhoi forum gi wakhalon ekhoi gi lon ekhoi gi mayek ekhoi gi culture ekhoi gi identity masi ngak na bo honabada manipur amadi manipur gi wang mada soijaina na khunda khaba iri cha singa khusan naraga chattaba yade habi gi wakhalon aduna mangda thamjara kanda forum asigi masaloi sing 2013 da tripura da handok chabani 16 da assam da handok chabani aduna forum asina tripura da ihan hanboina 2015 da meeting mek tambi bagi training course tripura gi laimai da han boina kai pangthok chadana kai thamki asumna forum gi tonga toma activities ke ama lakchabani dana sei taram de gi khongcharasi yamna kakphai da chatpa horeiba kai miyoi ba dairaga di koi gi inkhalakpa aduguma misek amagum bani koi patriotic writers forum jam inkhalakpa koi gi mi lai ki da ba matam haiba tare angangna koi gi mai pai su sani khangdaba ising da chongdar su koi si sa si chotkani khangdaba yamna angang amagi adugumba per ni manipur da leiba literary organization singi manungda khwaidigi naha haibidi sahi yamdaba organization singi manungda patriotic writers forum su amani adoba forum gi vision forum gi khongchatse yamna sanna yamna sangna leiri miyamna cooperation pbu haiba phunse thamjaraga mangda lengsin biri ba do phamba ta lengsin biri ba punapo amukana khurumjari thank you